Hauzimu Sanaroi Pausing Pangbigani. Youth Affairs and Sports ki Direction Makada Football Sanaroi Sing Physical Test Auduna. Semi-final Fauwa Sanglaga Final Sanaram Daida Physically Fit Oidrehana Disqualified Tarolibasi Sanaroi Taruki Career Mang-Hanbaga Manei Yaski Director Asoiba Sing Kubna Thigatuna TZ English School Gi Football Team Asibu. Umpumanga Suba Subroto Mukherjee Football Tournament Sini Kuntarukta Saruya Hanbio High School Asigi Principal L Bulena Apel Torokli. Iramasigi Matangda Manipur Press Club Tapang Topo Paugi Mipamada El Bulena Makatana Fongukibada Subroto Mukherjee Football Tournament School Asigi Maheru Sina Sahi Kiagi Mamang the Yauraktuna Haukibas Sahi Lisini Kunmarida National Championship Fawa Oira Krabani Tournament Asigi Chana Kanglon Kanglaba School Gi Authority da Directorate of Youth Affairs and Sports Yaski Makada Tournament ki organizer Singna Semlapa rules ki matungina district level tournament Pangthokringai dagi physical test Taukiba Laikray test Adudasu Yaski officials Sing Yau Kibane Adubu School Asigi team na semi final da Mai Paktuna final Sangnam Dai Mikupta Yaski Director Masamona MRI Amadi Forensic Science ki test Noina Tauragani Haina notice Tholaki Masima Tournament organizer Singi rule the Yau Dabra Haina Kali Test asi Tauro Matungda School Asigi Sanaroi Taruk disqualify Oire Haina Lautoro Pisi Nium Sumde Karigumba physically fit Oidrabadi Hanadagi Lautokum Tokpani Final match the Yaski director Gi Maikedi notice Tolokibasi Kupna Nanaduna Hanagi selection Aduda final Sanaba Yahan Bio Haina Fongdorli Akwai school gi akwai player gi akwai team gi side gi akwai apambasi haiba sukunglaba 65 Suboto Mukherjee gi state level gi final match asi nauna rearrangement tawraba matungda akwai gi Sanaroi sing asibu final match sanahanbiu sanabagi ayaba pibiu haiba wafam je akwai gi ngasi gi yaskis director da akwai school asigi principal ama oina request tawjari Hojik sahi hel haiduna reject tawriba player tarugasi akwai haiba state level gi tournament asi houdringai mangoina na adi district level houdringai mangoina na masigi matangda kya khana duna test tawbal loi khrabani